Kun Suba Student Martyrdom Day gi Thouram ngasi Bishnupur gi Students Martyrdom Complex da Tongan School gi MAHEIROI amadi lup kya gi luchingba singna SHARUK YADUNA Pangthokhre Armed Forces Special Power Act 1958 ki makhada miyot minai sathaba adubo yaningda ba phongdoktuna kumja lisingani marigi August 13 masa na masabu mai thajaduna thawaina ponta pikhiba athoba pebam chicharanjana laikhidaba adubo ningsingduna mahakna laikhidaba mafam Bishnupur Bazar dasu Manipuri Students Federation MSF na sinduna haikat tamduna ikai khumnaba utki ngasige Thouram aduga mari lenena Manipur Students Federation gi President Hizam Rosan hai India ge divide and rule policy na maram oiraga ngasisu Manipur awaba kaya mayoknari tampaki mafam dagi apaspa 1958 asi lokthokle hairabasu jingi mafam dagi ngasisu law asi thamjinduna jingda laijaba misam kaya ama law asigi marumda hatpa amadi otpa naiba ngasisu toktre Manipur kan bahai basi yellow purup singi soipadraba thaudang ama oibana aikhoi amata oina punsinduna lamdam asigi apun basakta masi ngak na bahotna minasi haina sumak na makata na apil tawki Thouram aduda amako gi president phairoizam nandoluwang poirei leimarol gi president soraisam memcha amoba gi president yumkhaibam kunjarani amadi kohor gi chairman Funil Drokon samsu SHARUK yaki Thouram aduga mari lainana laikhidraba athoba pebam chetaranjan gi maphamda haikat laikat tamduna amadi ikai khumnaba utpaga loinana minute ani tumina leptuna ikai khumnaba utki aspa haibasi yamna tangai phadaba koigi India gi lanmi loilam lanmi da season da yadraba hap da yadra posak amani haidana koigi matamdu gi 1997 da koigi tonganba koi army singi koi military gi officer singna phongdokhrabane masi aspa amadi military ga chaminara kanda koi India gi loilam lengakta amadi India ngakpada si changdaba yadraba aspa amani haidana tongan ba koi army officer amna phongdokhib laikhrabani masina takpadi koi gi khunai sida hingminariba furu khudimakse koi amatta oina leminadragadi amatta oibagi wakhalon khanminadragadi Manipur sa koi kaiba yabe phemlei aduga Manipur haibasi aikhoina natana kanbinaba kanasu leiroi aduna aikoi punna leminaba machangi punna kanminaba machangi punna aikoi Manipur imagi damak aikoi ngak sendana aikoina thongna phana iramdam masigi tungi hawgalagibna hasing ase aikoina afaba khunai amagi oheunabagi damak koi semaurasi haibasi mai thamjage